ꯕꯤꯗꯨ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯣꯛꯆꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯐꯅꯦꯛ ꯐꯥꯎꯕ ꯁꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ. ꯑꯩ ꯅꯨꯄꯤ ꯅꯨꯄꯤ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯕꯨ ꯅꯁꯥꯃꯛ ꯉꯝꯗ꯭ꯔꯕꯣ ꯅꯨꯡꯁꯥꯁꯨ ꯁꯥꯕꯅ ꯌꯥꯗꯦ ꯍꯤꯡꯒꯣꯟꯁꯦ ꯑꯩꯅ ꯀꯣꯏꯒꯨꯝ ꯁꯥꯕ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ ꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯃꯠꯇ ꯄꯥꯟꯗꯦ ꯆꯠꯂꯣ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯀꯠꯂꯣ ꯆꯠꯂꯣ ꯈꯨꯠꯇ ꯐꯦꯡꯗꯕꯅꯤꯅꯀꯣ ꯃꯌꯥ ꯂꯣꯏ ꯍꯧꯔꯦ ꯈꯥꯡꯗꯨꯗ ꯑꯩꯅ ꯊꯥꯒꯗꯧꯕ ꯈꯥꯡꯗꯨ ꯇꯧꯔꯁꯦ ꯍꯣꯏ ꯁꯤꯁꯦ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕꯅꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯀꯩꯀꯩ ꯆꯥꯅꯤꯡꯕ ꯐꯥꯎꯏ ꯅꯁꯥꯗꯨꯕꯣ ꯏꯁꯥꯅ ꯍꯩ ꯔꯥ ꯀꯩꯅꯣꯝꯇ ꯆꯥꯅꯤꯡꯉꯤ ꯀꯔꯤ ꯍꯩ ꯆꯥꯅꯤꯡꯉꯦꯕ ꯍꯩꯅꯧꯒꯨꯝꯕ ꯁꯦꯝꯒꯨꯝꯕ ꯍꯣꯏ ꯅꯪ ꯇꯥꯃꯣ ꯄꯨꯔꯛꯀꯦ ꯅꯪ ꯁꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯣ ꯑꯩ ꯅꯪ ꯇꯥꯃꯣ ꯍꯩ ꯔꯥ ꯂꯧꯔꯨꯒꯦ ꯈꯤꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯍꯩꯅꯧ ꯀꯩꯀꯥ ꯂꯧꯔꯨꯒꯦꯀꯣ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤꯗ ꯑꯩꯅ ꯍꯩꯅꯧꯁꯦ ꯄꯤꯖꯅꯤꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯒꯤ ꯀꯥꯐꯤꯕꯨ ꯊꯝꯖꯤꯟꯗꯅ ꯁꯦꯜ ꯔꯤꯛꯁꯣꯗ ꯊꯧꯗ꯭ꯔꯦ ꯑꯁ ꯍꯩꯅꯧꯗꯤ ꯍꯦꯛꯇꯕ ꯌꯥꯗꯦꯁꯦ ꯑꯩ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦꯗ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯍꯣꯏꯅꯦꯍꯦ ꯃꯇꯝ ꯃꯔꯛꯁꯤ ꯏꯕꯥꯅꯤꯅ ꯃꯔꯛ ꯑꯃ ꯒ꯭ꯌꯥꯁ ꯍꯨꯔꯥꯟꯕ ꯆꯠꯂꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯀꯥꯟ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎꯕꯤꯗꯨꯗꯨꯕꯨ ꯎꯗꯧ ꯀꯨꯏꯅꯦ ꯅꯨꯄꯤ ꯊꯤꯈꯤꯕꯗꯩ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯀꯩꯅꯣ ꯅꯨꯄꯤꯅ ꯁꯨꯝꯈ꯭ꯔꯕ ꯀꯣꯟꯈ꯭ꯔꯕ ꯈꯪꯗ꯭ꯔꯦꯅꯦ ꯍꯣꯏꯅꯦꯍꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯁꯨ ꯍꯥꯏꯅꯉꯥꯏꯗ ꯃꯥꯗꯤ ꯂꯥꯛꯄ ꯂꯥꯛꯑꯦ ꯑꯆꯪꯕ ꯃꯤ ꯋꯥꯡꯅ ꯌꯥꯗꯦ ꯂꯥꯎꯅꯦ ꯏꯇꯥꯎ ꯏꯇꯥꯎꯕꯤꯗꯨ ꯀꯩꯗꯧꯔꯒꯦ ꯑꯁ ꯂꯥꯛꯑꯣ ꯏꯇꯥꯎ ꯉꯥꯛꯇ ꯐꯝꯃꯤꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯇꯧꯔꯒꯦ ꯅꯪ ꯐꯝꯃꯨ ꯂꯥꯎꯅꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯅꯪꯕꯨ ꯑꯁ ꯎꯗꯁꯨ ꯀꯨꯏꯅ ꯁꯛꯅ ꯌꯥꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕꯗꯣ ꯊꯥ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨ ꯃꯥꯁꯦ ꯃꯁꯥꯁꯨ ꯈꯔ ꯋꯥꯏ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟꯁꯨ ꯇꯧꯕꯁꯨ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯊꯣꯛꯇ꯭ꯔꯦꯗꯅ ꯊꯣꯛꯇ꯭ꯔꯦ ꯑꯁ ꯌꯥꯝ ꯑꯗ ꯃꯥꯁꯦ ꯑꯩꯁꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯂꯩꯅꯤꯡꯗꯦ ꯑꯗꯣ ꯃꯉꯣꯟꯗ ꯑꯩ ꯀꯩ ꯆꯥꯅꯤꯡꯕꯅꯣ ꯉꯁꯥꯏ ꯍꯪꯉꯨꯔꯦ ꯑꯗ ꯃꯥꯁꯤꯅ ꯍꯩꯅꯧ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯍꯩꯅꯧꯁꯤ ꯑꯩꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛ ꯊꯤꯕꯁꯤ ꯊꯣꯛꯂꯛꯏꯅꯤ ꯃꯊꯥ ꯁꯥꯅ ꯏꯇꯥꯎ ꯑꯣꯏꯅ ꯀꯧꯕꯕꯨ ꯑꯩ ꯇꯥꯗ꯭ꯔꯤꯗꯨꯅꯤ ꯌꯦꯡꯉꯨ ꯏꯇꯥꯎ ꯄꯩꯁꯥꯁꯨ ꯑꯝꯇ ꯂꯩꯇꯦ ꯂꯩꯒꯦ ꯇꯧꯕꯕꯨ ꯑꯩꯉꯣꯟꯗꯁꯨ ꯑꯝꯇ ꯄꯥꯟꯗꯦꯕ ꯃꯆꯩ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯏꯅꯦ ꯕꯤꯃꯂꯥꯗꯣ ꯃꯣꯏ ꯍꯩꯅꯧꯗꯣ ꯌꯥꯝ ꯊꯤ ꯆꯥꯎꯔꯕꯅꯦ ꯃꯗꯨ ꯑꯣꯏꯅ ꯍꯣꯠꯅꯔꯨꯔꯁꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤꯅꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯇꯧꯁꯤꯅꯦ ꯑꯩ ꯑꯗꯨꯗꯤ ꯃꯆꯩ ꯏꯇꯥꯎ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯆꯠꯁꯤ ꯈꯟꯅꯗꯦ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯩꯅꯧ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯣꯏ ꯁꯤꯖ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯥꯗꯅ ꯁꯤꯕꯁꯨ ꯈꯪꯄꯣꯠꯇꯦ ꯆꯪꯍꯧꯁꯤꯅ ꯁꯤ ꯍꯥꯏ ꯏꯇꯥꯎ ꯅꯪ ꯁꯤꯗ ꯃꯤ ꯌꯦꯡꯉꯒ ꯂꯩꯔꯝꯃꯣꯀꯣ ꯅꯪ ꯍꯥꯏꯐꯦꯠ ꯃꯤꯗꯨ ꯁꯤꯟꯅꯔꯝꯃ ꯏꯇꯥꯎ ꯑꯩ ꯍꯣꯏ ꯑꯩ ꯇꯧꯔꯛꯀꯦ ꯆꯠꯂꯨ ꯌꯥꯏ ꯆꯠꯂꯨ ꯏꯇꯥꯎ 이 ꯍꯩꯅꯧꯁꯤ 이바이ꯅ 까ꯔꯒ ꯂꯩꯔꯗꯤ ꯃꯄꯨ ꯊꯣꯔꯛꯑꯗꯤ 이바이ꯅ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯑꯗꯨꯅ ꯆꯩꯒꯨꯝꯕ ꯑꯃ ꯂꯪꯉ ꯍꯦꯛ ꯆꯠꯁꯤ ꯃꯤ ꯂꯥꯛꯄꯁꯨ ꯍꯧꯖꯤꯛꯇ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯇꯧ 야, 그냥 그만. 미나 나오기 아니요 조금 많이 가만히 있다 치리 아유
ꯇꯧꯁꯤ ꯏꯇꯥꯎ ꯊꯣꯛꯂꯛꯇꯔꯦ ꯈꯪꯗꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯜꯂꯤꯕꯁꯤ ꯃꯄꯨ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯂꯥꯛꯄ ꯅꯠꯇꯦ ꯃꯈꯣꯏꯅ ꯉꯁꯥꯏ ꯂꯪꯈꯠꯈꯤꯕ ꯆꯩ ꯑꯗꯨꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯄꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯐꯨꯔꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯅ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕꯅꯤ